ꯂꯩꯁꯦꯝꯕꯤꯗꯨ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯐꯣꯇꯣꯗꯨꯕꯨ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯄꯥꯏꯈꯠꯂꯒ ꯃꯤꯠꯃꯥꯡꯗ ꯊꯝꯃꯤ꯫ ꯗꯥ ꯄꯥꯃꯦꯜ, ꯅꯪꯁꯦ ꯀꯅꯥꯅꯣ? ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯠꯂꯤꯕ ꯄꯥꯈꯣꯡ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯗꯥ ꯄꯥꯃꯦꯜ? ꯋꯥꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯃꯄꯤꯗꯨꯁꯨ ꯇꯞꯅ ꯆꯤꯟꯊꯔꯛꯂꯤ꯫ ꯌꯥꯝ ꯊꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯄꯥꯃꯦꯜꯗꯨ ꯒꯦꯠꯂꯣꯝꯗꯒꯤ ꯆꯪꯉꯛꯄꯗꯨ ꯎꯔꯦ꯫ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯒꯠꯅ ꯍꯨꯔꯥꯜꯂꯨꯕꯤ ꯑꯃꯒꯨꯝ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯤ꯫ ꯄꯥꯃꯦꯜꯗꯨ ꯂꯩꯁꯦꯝꯕꯤ ꯍꯦꯛ ꯎꯕꯒ, "ꯀꯩꯗꯧꯔꯦ ꯅꯪꯗꯤ?" ꯂꯩꯁꯦꯝꯕꯤ ꯃꯁꯥꯗꯨ ꯅꯣꯔꯃꯦꯜ ꯂꯩꯅꯕ ꯍꯣꯠꯅꯖꯔꯛꯏ꯫ ꯂꯠ ꯇꯧꯅ, "ꯀꯩꯁꯨ ꯇꯧꯗꯤꯌꯦꯗ, ꯀꯥꯏ ꯆꯠꯂꯨꯏꯅꯣ?" "ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯦ꯫ ꯅꯊꯟ ꯂꯩꯕꯗꯤ ꯀꯝꯗꯧꯋꯦ? ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ?" ꯂꯩꯁꯦꯝꯕꯤ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯏꯆꯝ ꯆꯝꯅ ꯈꯨꯝꯗꯣꯔꯛꯏ꯫ "ꯀꯩꯁꯨ ꯈꯟꯗꯦꯗ, ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯇꯦ. ꯍꯣꯏ, ꯏꯊꯟ ꯂꯩꯕꯒꯤ ꯀꯤꯕꯗꯤ ꯐꯥꯎꯏ, ꯑꯗꯨ ꯑꯣꯏꯁꯨ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯕꯅꯤꯅ ꯀꯤꯗꯤꯌꯦ." ꯄꯥꯃꯦꯜꯗꯨ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯛꯏ꯫ "ꯃꯇꯥꯡꯅ ꯌꯥꯗ ꯇꯧꯕꯅꯦ, ꯀꯩꯁꯨ ꯈꯟꯒꯅꯨ. ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕꯗꯅꯦ, ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯒ ꯅꯪ ꯗꯥ ꯕꯤꯀꯤꯗ ꯑꯗꯨꯝ ꯍꯥꯏꯌꯨ." ꯂꯩꯁꯦꯝꯕꯤ ꯃꯊꯃꯣꯏꯗ ꯄꯥꯃꯦꯜꯕꯨꯗꯤ ꯊꯥꯒꯠꯆꯕ ꯐꯥꯎꯔꯤ꯫ ꯃꯁꯛꯁꯨ ꯈꯪꯅꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯤ ꯎꯔꯒ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣꯟ ꯇꯧꯅ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ ꯗꯗꯥ ꯊꯦꯡꯅꯍꯟꯒꯗ꯭ꯔꯥ?" ꯄꯥꯃꯦꯜ ꯇꯞꯅ ꯐꯣꯟꯗꯨ ꯁꯠꯇꯣꯛꯂꯒ ꯌꯦꯡꯕꯗꯧꯅ ꯇꯧꯔꯒ, "ꯊꯦꯡꯕ ꯍꯥꯏꯁꯦ ꯌꯥꯝ ꯊꯦꯡꯕꯗꯤ ꯑꯣꯏꯔꯨꯏ. ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯦ ꯁꯤꯒꯤ ꯊꯪꯅꯕꯁꯤꯗ." ꯂꯩꯁꯦꯝꯕꯤ ꯏꯉꯛ ꯉꯛꯅ, "ꯀꯩꯅꯣ ꯗꯗꯥ, ꯁ꯭ꯋꯥꯏ ꯃꯤ ꯀꯅꯥꯁꯨ ꯈꯪꯅꯗꯦ ꯍꯥꯏꯗꯥꯏꯅꯦ?" ꯆꯨꯝꯃꯤ ꯂꯩꯁꯦꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯨ꯫ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯕꯤꯜꯗꯤꯡꯗꯨꯗ ꯑꯍꯦꯟꯕ ꯊꯪꯅꯕ ꯌꯨꯝꯁꯤꯡ ꯄꯥꯃꯦꯜꯒ ꯈꯪꯅꯗꯦ꯫ ꯍꯦꯟꯖꯥ ꯍꯣꯏꯒꯤ ꯃꯔꯝꯗ ꯃꯥꯕꯨ ꯍꯥꯏꯗꯣꯛꯑꯁꯤꯔꯥ ꯈꯜꯂꯤ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯔꯨꯕ ꯄꯥꯎ ꯅꯠꯇꯕꯅꯤꯅ ꯇꯝꯂꯒꯦ ꯅꯤꯡꯂꯤ꯫ ꯄꯥꯃꯦꯜꯅ ꯍꯦꯟꯖꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯃꯤꯅꯨꯡꯁꯤ ꯃꯆꯥ ꯑꯃ ꯎꯠꯈꯤꯕꯗꯨ ꯋꯥꯔꯤ ꯂꯤꯖꯔꯛꯏ꯫ ꯄꯥꯃꯦꯜ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯗꯨꯅ ꯀꯣꯊꯣꯛꯇꯨꯅ ꯉꯥꯡꯕ ꯍꯩꯅꯕ ꯃꯤꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯤꯕꯨ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯔꯤꯕꯅꯤ꯫ ꯂꯩꯁꯦꯝꯕꯤ ꯋꯥꯔꯤꯗꯨ ꯈꯪꯂꯒ, "ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯈꯣꯏꯗꯤ ꯈꯪꯅꯗꯕꯅꯤꯅ ꯅꯣꯡꯇꯁꯨ ꯀꯧꯅꯔꯨꯗꯦ." ꯄꯥꯃꯦꯜ ꯏꯟꯊꯤꯖꯅ ꯈꯨꯝꯃꯛꯏ꯫ "ꯍꯣꯏ ꯐꯔꯦ, ꯅꯪꯁꯨ ꯊꯕꯛ ꯇꯧꯖꯔꯣ. ꯕꯤꯀꯤ ꯂꯥꯛꯑꯗꯤ ꯑꯩ ꯀꯥꯗ ꯊꯥꯖꯤꯜꯂꯣ." ꯂꯩꯁꯦꯝꯕꯤꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯨ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯄꯥꯃꯦꯜ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯄꯒ ꯍꯥꯏꯐꯦꯠ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯤ꯫ ꯐ꯭ꯔꯦꯝ ꯆꯜꯂꯒ ꯂꯩꯔꯤꯕ ꯐꯣꯇꯣꯗꯨ ꯃꯤꯅ ꯄꯥꯏꯔꯝꯕꯒꯤ ꯍꯥꯟꯅꯒꯤ ꯊꯝꯐꯝꯗ ꯃꯐꯝ ꯆꯥꯅ ꯂꯩꯔꯝꯗꯕꯗꯨ ꯎꯔꯒ ꯃꯁꯥꯗꯨ ꯏꯆꯤꯡ ꯆꯤꯡꯅꯩ꯫ "ꯀꯩꯅꯣ, ꯁꯤꯗ ꯀꯅꯥ ꯆꯪꯖꯥꯠꯅꯣ? ꯂꯩꯁꯦꯝꯕꯤꯒ ꯆꯪꯖꯥꯠꯂꯣ? ꯃꯥꯗꯤ ꯀꯩꯗꯧ ꯆꯪꯉꯤꯕ?" ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯁꯥꯎꯅꯤꯡꯕ ꯄꯣꯛꯏ꯫ ꯃꯤ ꯂꯩꯇꯕ ꯃꯁꯥꯒꯤ ꯀꯥꯗꯨꯗ ꯃꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯨꯅ ꯆꯪꯕꯒꯤ ꯃꯁꯥꯗꯨ ꯉꯥꯡꯅꯤꯡ ꯆꯩꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯏꯂꯦꯝ ꯂꯦꯝꯊꯣꯛꯄꯅ ꯆꯨꯝꯒꯅꯤ ꯈꯟꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯦ꯫ ꯂꯩꯁꯦꯝꯕꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯨꯗ ꯐꯤꯗꯨ ꯑꯣꯡꯂꯒ ꯂꯩꯔꯤꯉꯩ ꯋꯥꯈꯜꯗꯨꯗꯤ ꯐꯣꯇꯣꯗꯨꯗꯒꯤ ꯍꯦꯜꯂꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯤ꯫ "ꯅꯪ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯅꯪꯒ ꯖꯦꯝꯁꯀ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯅ ꯀꯔꯤ? ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯆꯃꯝꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯜꯂꯨ ꯗꯥ ꯄꯥꯃꯦꯜ." "ꯏꯆꯟꯗꯤ ꯊꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ." ꯕꯤꯀꯤꯅꯤ ꯒꯦꯠꯇꯒꯤ ꯆꯪꯉꯛꯄꯗ ꯂꯩꯁꯦꯝꯕꯤꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯩꯁꯦꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯈꯟꯖꯤꯜꯂꯨꯔꯕꯅꯤ꯫ ꯏꯌꯥ ꯇꯧꯔꯒ, "ꯗꯥ ꯕꯤꯀꯤ, ꯂꯥꯛꯑꯕꯣ? ꯗꯗꯥꯅ ꯂꯥꯛꯄꯒ ꯃꯥꯏ ꯀꯥꯗ ꯆꯪꯍꯜꯂꯛꯑꯣ ꯍꯥꯏꯕꯅꯤ." "ꯆꯪꯗꯧ ꯂꯩꯔꯕꯅꯤꯅꯦ. ꯑꯗꯣ ꯀꯩꯅꯣꯝ ꯍꯪꯒꯦ ꯂꯩꯁꯦꯝꯕꯤ." ꯂꯩꯁꯦꯝꯕꯤ ꯏꯆꯝ ꯆꯝꯅ ꯌꯦꯡꯂꯒ ꯏꯆꯝ ꯆꯝꯅ ꯈꯨꯝꯃꯛꯏ꯫ "ꯍꯣꯏ ꯍꯪꯉꯨ ꯗꯥ ꯕꯤꯀꯤ." ꯃꯁꯥꯗꯨ ꯑꯔꯥꯟꯕ ꯑꯃ ꯂꯩꯔꯦ ꯈꯟꯖꯕꯩꯔꯥ ꯃꯤꯍꯨꯟꯗꯨꯗꯤ ꯄꯨꯡꯆꯣꯡꯗ ꯆꯣꯡꯂꯛꯏ꯫ ꯕꯤꯀꯤꯗꯨ ꯐꯠ ꯂꯥꯎꯅ ꯍꯪꯉꯛꯏ꯫ "ꯅꯪꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ? ꯑꯩ ꯁꯤꯃꯗꯤ ꯈꯪꯗ꯭ꯔꯤ." ꯂꯩꯁꯦꯝꯕꯤ ꯈꯜꯂꯝꯕ ꯋꯥꯈꯜ ꯇꯥꯌꯣꯟꯅꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯋꯥꯏ ꯑꯃ ꯁꯪꯗꯣꯛꯂꯒ ꯕꯤꯀꯤ ꯎꯍꯟꯗꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ "ꯖꯤꯔꯤꯗꯩꯅꯤ ꯗꯥ ꯕꯤꯀꯤ, ꯀꯩꯗꯧꯔꯒꯦ?" ꯕꯤꯀꯤꯁꯨ ꯏꯆꯝ ꯆꯝꯅ ꯍꯪꯖꯕꯅꯤ꯫ ꯊꯣꯏꯗꯣꯛꯄ ꯃꯔꯝ ꯂꯩꯇꯦ꯫ ꯃꯤꯁꯤ ꯄꯨꯜꯂꯒꯗꯤ ꯀꯩ ꯂꯝꯗꯒꯤꯅꯣ, ꯀꯔꯤ ꯃꯤꯡ ꯀꯧꯏ ꯍꯪꯐꯝ ꯊꯣꯛꯄꯅꯤ꯫
अदुगी हंगजरीबा हाइबदुने मागिदो बिकी चमना सुमंगबने कैसु लेतेदा तौजरो नंग थबकदो बिकीदु चंख्रगे हाइना मसादु लेंगकपगा लेसेंबी याम थुना दाबिके अमता कई हाइनिंगिनो लेसेंबी ममाइदो हाइफेट इमुंग लमदे यंगलगा दापा मेलोइगी ममा लेब्रा मेबो ममा लेटदी कैनो अंगाउबिसिदी लेसेंबी मराइदो हाइफेट चिक्सेले हंगुरिदो ओनरे खन्ना वादु सेंदोरे अइना हाइदे दापा मेलोइगी ममादो हौजिक लेरिब्रा हंगबने अइगिदो सोइरिने बिकी नुंगाइतबा अमदि फावरई यम तपना खमई लेदी ले अदो लेबक थीबने ममा सिंग मनते हाइबदी करिनो अइ बाप ताजे बिकी पामेल तारग नुंगाइरुई खन्ना यम तपना पामेल की ममा दे लेखिदब कोइरकले हौजिक लेमिनारिसिदे अतोंबिने लेसेंबी बाप तारे मंगक तो हाइफेट नोमलगा ओ नुंगाइती केदरगा लेखिद्रिनो बिकीसु हंगलबनिना खमदब याद्रे फरसु फट्रबसु लेसेंबीसे फैमिली अमा ओइरबनी माबु मितोप अमगुम खनबदि यारे अदो ओइरसु हाइदोकलगे खन्ना निमितो अइखोय बाब अमा दाहौद्रे लौतुनरगा हतपसु माले अइदिउ हौदे पामेलदिउ होबो माले अइंगोंदा फाव वरी लियु हाइबे यादि लेसेंबी खलंबा वखल चुमलकदौरे थांगलकलिबा थांजलकलिबा लिकलमदो खरा मखैदि मायोल लागले वारिसे चिरी चरा खरा मखैदे लोन खंख्रबनी अदुबु नुमित्तुगी ओइनदे मा खंगदबा सारी पुमनमक मयेक सेंगलब्रा हाइना खंगनिंबा पोकले कना कना तौरगा अदुगुमा थबकतो तौरिनो मीसिंगसे याम फते मसाकी कानबगिदमक मीबु हतपा सोइदन ओइरेने नत्रगा करिबु ओइरिने बिकी मसादो नुंगाइतबा अमा फावरे नुमितुदा पामेलना ओइकिबा मसक्तो खंगनिंग निंगसिंगलई मदु हेक निंगसिंगलकपगा मसादो हाइफम खंगदबा अवाबा चैथेंग अमा पीरी फरे कोना फमिनरगा वरी साबा हाइदुने अइसु ममुताना वासे खंगद्रे मतंग चारदे लाइनबु चालो तमदे सोइदना अइखोइगी सुमतम लाखिनी बिकी वादु समजिलमले मथक्ता गम कखतपा हौख्रे लेसेंबी हन्नदि येंग्द्रे मथमोइदा साउनिंगबा अमा पोक्तुना जेम्स नंगी लंबी लेररय नंगी अरोनबा थबक अरोनबा माइखोम अइना मसक तकबा हौरगने बिकी पामेल अनिदो कादुदगी कुमथामिनरकले पामेल दे ममाइदु करिसु नुंगाइतबगे मम्मी ताबा उदे बिकीना पुमनमक कौथोखिनबगे मवोंगदौना तौरे अनिदो या चंगलकपदुदा हेंजा होइगी युमदा पुन्ना चंगलकले हेंजादो मी लाकनी हाइबदुदा यारिबा मखै मखोंग यांगनबा होतनरी थबक पुंबा कोइ चेंचेंजदुना पामेल हेक गुबगा ममाइदो हाइफेट सुक्तोकलगा किचन लोमदा चंख्रे पामेल मदु उरगा नोकनिंगबा फावी मसक्सिगा पुरा सुरुपने मसी नुपिसे बोबोगा थासनागसो इमुंग दलेरमी नुपानी दो लाग बोबदा इचा सिंगलाइदना बोबोना तरम तरम कौशिंदुना अनी दुबो फजना वेलकम तौबी थासना नोक्तुना ngana lakpase farida chango chango khongo yaujara sanuda ani duwadi ngangna da tumin changaktuna thariba sofa du da phamthare bobona chaka charaga handawni ko hathu hathu chatpaga yare kakasu office thadokpa yadabanina hekta matam se phangdaba ngasidi tan chare khana ngasai henja da call tawhanbane pamel ahal dugi mabuk phabadu uraga mapa buning sing bahaurai kuire asumna inthi jana wari watai sabu phanglaktribase matha moidu ipin pin jana chejede naba khara pharaba ka bobo manungi karom da onchilaga ahenbe nangbu tabrane nanaw singla in he pamelom da amuk onchilaga noitani mana so leirise amukta una halusinane phare masa so hana tawna thabak ingkhang su suandre khangdreda emung sina mega yamjadabaga henja se mathanta yam ojarabani
Wadu ama tambada ama yaukthokibani. Amuk sumari lainadaba wani khanna wadu chap amuk lepi. Thasna thuna. Haima, angang singsida adoi wari dubu mi hainararuye moi kaka. Biki du kaisu khandaba sana. Haidong ni kaino. Sina sine adum haibi ai dingam ja. Henja oi gindom ja oiradi aikhoi su dum kaujaragi. Ahen bidu ka dagi tholaktuna mayai ka da phamliba nupa ni du uraga masadu ithak thakatkhri. Kadai danoma ukibagum amadi punchida yamna mari lainaba misak amagum masadu chadobugum yenglaga leiri. Bobo ahen bidu tumina lepaga leikhibaduda. Haima, kaidorage nangbo laodana sida angang singkhangnaru lao. Ahen bi ngakbana kham thengkhri. Uraga sum mayek sengdorakli. Pamil de ingak ngakna yengduna leiri. Ahen bi masadu langtak naraduna tapna changlaklaga makhoi gi maraktuda phamba yaushili. Mamaidu yam kanna nokna buhot naraduna. Inausingdi kari mingkauge. Biki na oina tap oklaga. Aigina Biki, magina Pamel kawiche. Ahen bi tapna. Pamel haiba. Chumkane. Aina kalisa. Soidana chumlakane. Ahen bi na tawrakliba mawongduda bobodu lakliba mi singduna yengbada nungairaroi khanna masadu haifet kanthoknaba wa hairei. Kaidore ahen bi nangde nasa amu nungaitrabra. Ahen bi mangduna leiringai bobogi waduda yam tapna. Kaka, kaisu tawde. Sum kainoma. Biki su itap tapna. Che kaidorage. Ahen bi minok ama semduna amuk noklai. Aina tawribase karino haina amaksu khali. Kaisu tawdida. Pharise. Aina handagi noiga thainaningduna leiramini. Ngasi inausinga khangnaba thanchap chare. Pamel su harau bagi maithong ama uladuna. Hoise, sesu sumnaraga leiranuko, thuna phaba oiruko. Ahen bi harau wadu taraba matung imung lomda onchingduna henjabu kauri. Nanau, nangi duloirabo. Henja thabak tawna chakhum lomdagi khomai. Au loire, thole. Thasna yam ingna tapna. Hensang ahauba mathongagane chara halogo. Inaksuna karisu kaidaba natro noibo. Pamel tapna yaningbagi maithong uladuna. Hoyai indamja. Ai haujikti sida leitre, yamdoina leijari. Adu oisu akaiba leiteda. Bobo wadu gyan tadraduna. Hairisibu ibungo. Ibungo hoigi yumsibu. Pamel ifa fajana khomai. Sumai tobane kaka. Yumdi city managdagine. Sida aigi tongana flat ama leituna thambane. Handak nongni nise yumda leiro tamla male aduini. Biki su waduda mateng pangsilak poin hairei. Made lining bomb famda adum leibanida. Sidasu adasu yumgi yum chapmanayi. Adana hek parida nungaina natra. Henja tray the coffee cup khara haptuna puthora aga table du the thami. Yinjang gide kamai tawre Henja magi tawfam thokpadu sempham thokpadu adum tawna. Kaka yarni ye luisilakadore. Aisu jangage punna hek tawminarasi. Bobo coffee cup singdu amamam lalaga. Se. Chak ngai boinane sipai seluse. Pamel, Biki, anido haifet yengnaraga coffee du thai. Bobo du coffee du thakna masadu haifet mama duni yengjaraga. Onthokpa dawni dana. Ai phone kadai da thaname. Yumda lehora malene. Mandomcha, nangbu phone ga pailak bro. Thasna pai de khangde haibagum ngakna khomi. Moi ka kana paibiraga aingonda mo hangjanbire. Yumda hundom male. As chaluda yararoi. Aigi koksi suba. Thasna irin jena khomai. Haifet chatuna lawbiruro. Aisu somdane chakhum changamagi. Angang singdusune haifet yingbiramo. Noi ngayak phamugo. Kaka yum phauda yuruda yaroidori. Oigaka aikhoi sum leijaramagi. Bobo su thokre. Thasna su chakhum changbaga mateng pangkre. Ahen bi mabuktu haifet kanna paisilaga mamitu haifet sui.
ꯑꯁ ꯄꯨꯛꯁꯦ ꯑꯩ ꯅꯥꯕꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯄꯥꯃꯦ ꯅꯣꯏ ꯁꯨꯝ ꯐꯝꯃꯨꯀꯣ ꯑꯩ ꯐꯃꯨꯡꯗ ꯂꯩꯒꯦ ꯀꯩꯁꯨ ꯀꯥꯏꯗꯕ ꯅꯠꯇ꯭ꯔꯣ ꯕꯤꯀꯤꯁꯨ ꯄꯥꯃꯦꯜꯁꯨ ꯕꯥꯞ ꯇꯥꯕꯅꯤꯅ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯈꯨꯝꯂꯩ ꯑꯅꯤꯗꯨ ꯈꯛꯇꯪ ꯐꯣꯟ ꯃꯦꯠꯅꯔꯒ ꯇꯨꯃꯤꯟ ꯐꯝꯃꯤ ꯄꯥꯃꯦꯜꯗꯨ ꯏꯃꯨꯡꯗꯨꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯅꯨꯡꯁꯤꯃꯟꯗꯨꯅ ꯌꯦꯡꯉꯤ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒ ꯏꯪꯅ ꯇꯞꯅ ꯄꯥꯟꯕ ꯌꯨꯝꯕꯥꯂꯣꯟ ꯑꯣꯏꯕꯅ ꯌꯦꯡꯕꯗ ꯃꯤꯇꯧ ꯇꯝꯍꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯇꯧꯐꯝ ꯈꯪꯗ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯇꯧꯅ ꯍꯦꯟꯖꯥꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯜꯂꯤ ꯈꯦꯟꯖꯥꯡꯅꯣ ꯅꯪꯕꯨ ꯆꯥꯛꯀ ꯐꯖꯅ ꯊꯣꯡꯕ ꯍꯩꯕ꯭ꯔꯣ ꯃꯦꯁꯦꯖꯇꯨ ꯊꯥꯈ꯭ꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯍꯦꯟꯖꯥꯗꯨ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯍꯦꯟꯖꯥꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯐꯣꯟꯗꯨ ꯃꯦꯠꯂꯒ ꯆꯥꯗꯣꯏꯁꯦ ꯑꯩꯅ ꯊꯣꯡꯉꯒꯅꯤ ꯉꯥꯏ ꯉꯝꯗ꯭ꯔꯗꯤ ꯍꯤꯡꯅꯩꯇ ꯄꯨꯊꯣꯔꯛꯂꯒꯦ ꯃꯦꯁꯦꯖꯇꯨ ꯄꯥꯔꯒ ꯄꯥꯃꯦꯜꯗꯨ ꯈꯪꯅꯣꯛ ꯅꯣꯛꯅꯤꯡꯗꯨꯅ ꯅꯣꯛꯊꯣꯛꯂꯨꯔꯦ ꯕꯤꯀꯤ ꯈꯨꯅꯤꯡꯅ ꯍꯥꯏꯐꯦꯠ ꯊꯤꯜꯂꯛꯑꯒ ꯅꯥꯛꯌꯦꯠ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯃꯤ ꯇꯥꯅꯤꯅꯦ ꯀꯔꯤꯅꯣ ꯉꯥꯎꯔꯕ ꯅꯪꯕꯣ ꯄꯥꯃꯦꯜ ꯃꯨꯠꯇꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ ꯌꯥꯔꯦ ꯅꯪꯗ ꯇꯨꯃꯤ ꯂꯩꯌꯨ ꯌꯦꯠꯈ꯭ꯔ ꯄꯣꯠꯅꯤ ꯃꯦꯁꯦꯖꯇꯨ ꯑꯃꯨꯛ ꯍꯜꯂꯤ ꯑꯗꯨꯏ ꯅꯠꯇꯦꯗ ꯁꯨꯝ ꯄꯣꯝꯃꯒ ꯆꯥꯛꯈꯨꯝꯗꯨꯗ ꯎꯇꯨꯕꯤ ꯁꯥꯔꯒ ꯂꯩꯔꯤꯗꯣ ꯀꯩꯅꯣ ꯁꯤꯗ ꯊꯣꯛꯂꯛꯑꯒ ꯀꯧꯕꯒ ꯀꯩꯝ ꯍꯩꯇ꯭ꯔꯕꯣ ꯅꯊꯧ ꯅꯠꯇꯦ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯕꯩꯅꯤ ꯑꯩꯅ ꯑꯣꯏꯅ ꯂꯩꯊꯣꯛꯆꯕꯅꯤ ꯃꯃꯥꯏꯁꯤ ꯀꯥꯏꯒꯦꯗꯤ ꯅꯤꯡꯗꯅ ꯑꯃꯨꯛ ꯍꯪꯉꯛꯏ ꯑꯦ ꯍꯥꯏꯐꯝ ꯊꯣꯛꯄꯗꯨꯗꯤ ꯍꯥꯏꯌꯨ ꯁꯤꯅꯤ ꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟ ꯈꯨꯝꯃꯒ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤ ꯑꯃ ꯍꯥꯞꯄꯒ ꯊꯥꯖꯤꯜꯂꯤ ꯌꯥꯔꯦ ꯑꯩ ꯆꯥꯛ ꯊꯣꯡꯉꯤꯒꯦ ꯌꯥꯝ ꯌꯦꯜꯂꯛꯀꯅꯨ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯍꯦꯂꯤꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯤ ꯍꯜꯂꯣ ꯇꯥꯏꯌꯦ ꯌꯨꯝ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯂꯩꯌꯦ ꯌꯨꯝ ꯂꯩꯇ꯭ꯔꯗꯤ ꯈꯥꯏ ꯂꯩꯅꯦ ꯂꯟꯆꯦꯟꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯅꯣꯏ ꯒꯦꯠꯇ ꯂꯩꯌꯦ ꯍꯦꯟꯖꯥ ꯊꯨꯅ ꯍꯥꯏꯐꯦꯠ ꯊꯣꯛꯂꯛꯂꯒ ꯂꯥꯗꯤ ꯀꯣꯛ ꯆꯪꯉꯧ ꯌꯥꯗ꯭ꯔꯣ ꯀꯩ ꯌꯦꯡꯂ ꯂꯩꯔꯤꯅꯣ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯖꯥꯗꯨ ꯄꯥꯃꯦꯜ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯇꯧꯐꯝꯁꯨ ꯈꯪꯗ ꯁꯨꯝ ꯐꯝꯗꯨꯅ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯕ ꯌꯦꯡꯕ ꯍꯧꯔꯛꯏ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯈꯛꯀ ꯃꯃꯥ ꯑꯃꯒ ꯀꯥꯞꯃꯤꯟꯅꯕ ꯈꯤꯇꯪ ꯆꯥꯎꯅ ꯊꯦꯠꯂꯤꯕ ꯐꯣꯇꯣꯗꯨ ꯎꯔꯒ ꯄꯥꯃꯦꯜ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯈꯤ ꯏꯃꯥ ꯃꯁꯥꯗꯨ ꯃꯊꯟꯅ ꯇꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯩꯔꯤꯕ ꯐꯣꯇꯣꯗꯨ ꯇꯝꯅ ꯆꯪꯁꯤꯟꯒꯦ ꯇꯧꯕꯒ ꯕꯤꯀꯤꯅ ꯀꯩꯗꯧꯔꯦ ꯄꯥꯃꯦꯜ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯄꯥꯃꯦꯜꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯍꯥ ꯀꯩꯗꯧꯔꯒꯦ ꯅꯪ ꯄꯥꯃꯦꯜ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯛꯂꯒ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯝ ꯇꯧꯗ꯭ꯔꯗꯤ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯀꯩ ꯆꯠꯇꯧꯒꯤꯅꯣ ꯄꯥꯃꯦꯜ ꯀꯩꯁꯨ ꯆꯠꯂꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯝꯐꯝꯗ ꯆꯪꯉꯛꯇꯨꯅ ꯑꯃꯨꯛ ꯐꯝꯊꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯌꯦꯡꯅꯤꯡꯂꯛꯄ ꯄꯣꯛꯂꯛꯇꯨꯅ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯨꯔꯦ ꯂꯟꯆꯦꯟꯕ ꯍꯦꯂꯤ ꯍꯦꯟꯖꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯣꯛꯇꯨꯅ ꯆꯪꯃꯤꯟꯅꯔꯛꯄꯗꯨ ꯎꯕꯗ ꯄꯥꯃꯦꯜꯁꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯨꯝ ꯂꯩꯔꯤ ꯍꯦꯂꯤ ꯌꯥꯝ ꯉꯛꯅ ꯅꯍꯥꯟꯒꯤꯗꯨ ꯅꯠꯇ꯭ꯔꯣ ꯕꯤꯀꯤꯁꯨ ꯍꯦꯂꯤꯗꯨ ꯎꯈ꯭ꯔꯕ ꯃꯤꯅꯤ ꯈꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯃꯁꯥꯗ ꯀꯧꯁꯤꯜꯂꯛꯄꯗꯨꯗ ꯃꯥꯁꯨ ꯉꯛꯅ ꯈꯥꯏꯗꯩꯅꯣ ꯁꯤꯗ ꯆꯨꯝꯅ ꯂꯥꯛꯄ꯭ꯔꯣ ꯍꯦꯂꯤ ꯏꯀꯣꯏ ꯀꯣꯏꯗꯦ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯃꯔꯝ ꯂꯩꯇꯦ ꯁꯨꯝ ꯂꯥꯛꯄꯅꯦ ꯅꯣꯏ ꯂꯩꯔꯝꯅꯤ ꯑꯩ ꯇꯁꯦꯡꯅ ꯈꯜꯂꯨꯗꯤꯌꯦ ꯑꯩꯈꯣꯏ ꯆꯥꯛ ꯀꯧꯕꯤꯔꯤꯌꯦ ꯑꯗꯨꯏꯅꯤ ꯂꯟꯆꯦꯟꯕ ꯍꯦꯂꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ ꯑꯃꯨꯛꯁꯨ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ ꯍꯦꯟꯖꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯃꯤ ꯄꯨꯁꯤꯟꯗꯨꯅ ꯊꯅꯝꯕꯒꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯋꯥꯈꯜ ꯑꯃ ꯁꯠ ꯂꯥꯛꯁꯤꯜꯂꯤ ꯁꯨꯝ ꯂꯦꯞ ꯂꯩꯔꯅꯨ ꯐꯝꯂꯣ ꯑꯩ ꯆꯥꯛꯈꯨꯝ ꯆꯪꯉꯝꯃꯒꯦ ꯑꯅꯤꯗꯨꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯕ ꯍꯧꯏ ꯄꯥꯃꯦꯜꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯁꯨꯝ ꯌꯦꯡꯕꯗꯨ ꯂꯟꯆꯦꯟꯕꯁꯨ ꯎꯔꯤꯕꯅꯤ ꯑꯩ ꯃꯤꯡ ꯍꯦꯂꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯕꯤꯀꯤꯁꯨ ꯅꯣꯛꯇꯨꯅ ꯑꯩꯒꯤꯅ ꯕꯤꯀꯤ ꯃꯥꯒꯤꯅ ꯄꯥꯃꯦꯜ ꯑꯗꯣ ꯃꯥꯏꯗꯤ ꯂꯟꯆꯦꯟꯕꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯂꯟꯆꯦꯟꯕꯁꯨ ꯃꯃꯥꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯩꯒꯤꯅ ꯂꯟꯆꯦꯟꯕ ꯕꯤꯀꯤꯁꯨ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯏꯆꯝ ꯆꯝꯊꯣꯛꯄ ꯃꯤꯗꯥꯅꯤ ꯊꯣꯏꯅ ꯃꯉꯣꯟꯗ ꯃꯤ ꯄꯨꯟꯕꯗ ꯑꯊꯤꯡꯕ ꯃꯤꯁꯨ ꯂꯩꯔꯣꯏ ꯃꯥꯒꯤ ꯂꯝꯕꯤꯅ ꯑꯗꯨꯝ ꯆꯨꯝꯂꯦ ꯈꯟꯖꯕ ꯃꯤꯗꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯣꯏꯅ ꯁꯛꯈꯪꯅꯖꯔꯦ ꯑꯗꯨꯁꯨ ꯌꯥꯝ ꯇꯥꯟꯖꯥꯅ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯂꯟꯆꯦꯟꯕ ꯅꯣꯛꯇ ꯌꯥꯗꯕꯒꯨꯝ ꯅꯣꯛꯂꯒ ꯇꯥꯏꯃꯤꯡꯁꯦ ꯌꯥꯝ ꯆꯥꯟꯅꯅ ꯂꯥꯛꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯍꯦꯂꯤ ꯊꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯆꯦꯆꯦꯗꯤ ꯎꯗꯦꯅ ꯃꯅꯨꯡꯗ ꯂꯩꯕꯅꯦ ꯆꯦꯗꯦ ꯍꯦꯂꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯦ
Yau adum tawjabani mana sida lakpasi. Ngayhak nok kheduna tawramlaga hallage haina adum hankre. Lanjen bade meeting ama yinglambadawna su tawri. Biki tapna mi tahandana. Koinum dawdro hojiki meeting do. Pamil su hoy hairei. Lanjen ba henja hoidagi thorakbaga masadu pangsawdu sawgatba hawkre. Heli da question mayam ama tawi. Heli di icham chamna adum khomi. Kaisu kaidida asigibu kaisu phataba mi mandi. Lanjen ba masadu yaningdaba ma utladuna. Ayuk nungthilda iphabana wari masaraga loire. Yumsu thangnana laisire. Mina chance lawkinaba thabak yamna tawi. Heli du makhondu khara kan khatlaga. As Lanjen ba nang wakhaldo onare. Kaka hoi chacha hoi su yahori dute. Mo yawbu dutane aina sawningise. Moine imungdo nungtigi senaba ngamanati. Ai khangrada kon hainarasi. Laisembi du imungda sum phamduna leiri. Pameloi halakadra haina amuk su thoktuna yengjei. Dada dubu laroi du jala. Phone juge amda tawrakte. Marol amatang haibiradi nungai tawbane. Si haraga gate lomda tholaktu na haifit yengi. Nupa ama mamay mamit kapsinduna aduay anak baduda kuy chat pagi mong dalay ribadu laisembi na lo na uri. Nupa aduna de udabra khangde kay sutoy dukpa ahen badi tawrakte. Laisembi gate to tap na lunchilaga aho bamapa amadagi lo na lumdu na layri. Kay sukana banate amuk handoklaga chat ki tawringay mapandagi kolwari sanabagi makulama tarai. Thanglam bakong tang chaplepi. Okay. Pameloi mafam sida leiri. Hoi, ai tasena khangle. Ai haujin moibu edit tawdogi lomduna ngai jere boss. Thank you.